ngasi nungthil phongkiba tongan tongan ba paukse kharagi collection miyam de khodol tamjagi lairabasingi damak PMJY gi makhada thadarakliba sanpham phongna lut tawrabra hangnarakle hairi layingbada changkiba sanpham dagi lokthokibagi sanphamna henbagi message lakle hairi India gi lairaba miyamna ana laying chathabada mateng oinabagi damak hawdokiba Pradhan Mantri Jan Arogya Yojana PMJY gi sanpham sing thadorakpada Regional Institute of Medical Science RIMS ki mekaidagi aranba tabak sing chatharabra haibagi wakatching lakle haina nungthil paukse gi chipongama oiriba wayal katidagi lakhotcharaga thamjabani lairaba miyamgi damak kharada oirabasu mateng oiduna ana laying chathaba matamda wakal wadana layingba yanabagi damak hawdokiba thorang ase masagi account gi lokthokre haina tharakliba message aduga tasengna layingbada sangkiba sel aduga khetnana lakpa thengnare Manipur gi khwaidigi achoba laying sing amasu oiriba central lengangna chalaiba RIMS hospital da laying chatharuba miyoi amana hairi bibim ase thengnarakpadagi July 5 da hospital gi mari lainaba authority singdasu wakatpa laikhre mahaki wakat chirol duda siriba maru oiba maral singdi mahaki machanupi layingnabagi damak hospital asida chatki loinana sel thungi oiriba khotongcha dabaseng kharada oirabasu mateng phangnabagi damak PMJY gi health card ase jungi amada affiliate tawduna sizinaba yaki mahaki machanupi gi layingba asi sel su khara changadaba oiba maramna health card ase gi khotongcha baseng lawduna layingbagi mathau tabaseng adu sizinaraki makhatana hidak langthak leibana chingbagi authority na hidak yonpham amadagi lawnaba khangalakhi makoina supplier ni haiduna hidak laholiba pharmacy adugi mekaidagi su hidak leiba matamda sel hinjil hauba manbagi tangkak sing yauki adubu kharada oidabasu makoina mathau tariba sing asi phangle khanduna yamna hena ngangna rubusu tawhaide pharmacy famliba singi mekaidagi makogi pipam thokpani hairiba sanpham adu oipam thokte hairubadagi wahi khara hairakhiba phawba yauki complainant aduna RIMS ki matangda paukse asida hai authority gi thong asida yamna ngaklibadi makoina chemotherapy yauna tongan tongan ba layingbada mathau tabasing adu chatharaba matung lak amaga lising nifu tari haiba khangki adum oinamak makogi health card ki wallet tagi sel kakibagi message lakpa matamdadi lupa lak amaga lising yankhai gi mari hena lakpa thengnaki message ase hek lakpadagi mari lainaba singda wakatnabagi damak che pishinki loinana authority gi mekaidagi su hospital da laktuna wari sananaba khorokpadagi mak masa chatki matam aduda mari lainaba authority singi mekaidagi su mak na wakaliba wafam adugi matangda chapchaba pokhum pirakide GST gi matang pusiladuna hairakpa yauki amaromda staff singi dabak sanpham adu kakpani haiba wafam su phongdrokhi maram aduna makoigi thonga sida chingnaba kaya ama puale maram chadana lairaba miyamgi damak thadarakliba sanpham asigi aran mamongda sanpham sing ase laurabra haibagi chauna chingnaba leire maram aduna hiram asigi matangda mari leinaba singi makaidagi yamna transparent oina thijinbiduna chamamnaba thoalliba amadi ahenba sel lokthokibagi message ase matau karamna laklibano haibasi khanganbiba pami mari leinaba khudingmaknasu miyamgi thadarakliba sanpham ase arembada mangandanaba thorang paket piyu haina phongdrokhi makhatana centimeter mapan sangba nung gall bladder dagi lokthokre hari yamna tangna thokpa thodok ama oina masagi chahi 35 rom tamak ngairibi porompata leibi nupi amagi gall bladder dagi centimeter mapan sangba nung ama maipakna lokthokpa ngamkre hari laparoscopy surgery gi matengna Impal East District ki Larik Yangbam lekai de leiba Little Clinic ta ngarang numidang pung mapan makhairam tarakpada gall bladder adu lokthokpada nung adu yorambani operation adu RIMS ki surgery department ki hanagi professor housing na Little Clinic ta visiting surgeon oina tabak tawriba Dr. Sapam Oprendrona pangthokibani Dr. Oprendrona pause asida hai miyobigi gall bladder da nung leiba haibase mausani adubu medical ki literature da centimeter 9 dagi hena chauna leiti haina thengnai adubu mangna ngarang thang tharaga loktholiba nung asidi centimeter 9 changi masi yamna tangna thokpa case amani magna makhatana hai anabu nupi asi pukhalaklaba matungda ultrasound lokhi ultrasound dagi result sunung adu centimeter 9 lom chawi haina talakhi thang thaduna pochak adu lokthoklaga onbada centimeter 9 oirambani gall bladder aduda nung asikhak natana atai lengoi gumba makup mayam amasu yawrammi hairi maka satarakpada nungthil paukse ki chipong ama oiriba kangla paudagi lokhotcharaga thamjige Manipurda PR lengak laikhraba matung security force na arambai gi mathakta chatharakpa operation kangkhalakli state asida PR lengak laikhraba matung security force na arambai TENGGOL gi mathakta chathaba operation hena kangkhalakli PR lengak ki matam asida CBI amasung tongan ba security agency singna arambai TENGGOL gi fighting commander yauna miyoi nifu gi mathakta PHAGATKHRE central security force ki makok thongba official amana dekan herald paukse da phongdokhibada Manipurda santi hanjila naba chahi asigi February thada president rule thamkraba matung security force na arambai TENGGOL gi mathakta chatharakpa operation gi chang ase hena kanchilakli arambai TENGGOL asi kuki amasung state administration ga haktengnana ungkhatnabagi thabak singda haktengnana chenai haibagi maral siri arambai TENGGOL gi fighting commander asem kanana si hana police constable ama oirambadagi konadi
rebel leader ama oirakibani loinana sahi asigi June thada tongan ba crime kya da chenabadagi CBI na phagatkhibani pharaba arambai gi kangbu sing asi ransom abduction amasung killing gi case kya da chenabagi mathakta police amasung atai security sing da attack tawbagi thodok sing da chenai hairi state asida president rule lakchingai gi matamdadi arambai tingol gi mayokta thabak tawba haiba sei aruba ama oiramkhibani minister amasung MLA sing na phawba makoi sing adu phawda khut thingjilamkhibani mitai nupi sing na su makoi sing adu ngak senduna tambaga loinana makogi mathakta action lokhonaba honabada security force ka phawba ungkhanabagi thodok kaya thokhi adubu haujikti arambai tingol yauna military group singi members singi mathakta tapna track down tawbagi thabok alse chathari masi chap manana kuki community gi nongoi paiba miyoi sing dasu action lokhotpaga loinana khulai sing leptana phagali haukiba leba popa numitasu sahi asigi June 5 da Bisnupur da chatakiba ban manungda police officer ama yauna police personnel sing da khut tharakiba arambai tingol gi miyoi taruk phagatkiba leire Pharaba miyoi sing adu Impal West amasung Bisnupur district tagi ngaktani makoi sing adu chahi 19 dagi na 19 phawbugi manungda leibani arambai tingol se haukiba chahi 2020 da socio cultural organization ama oina mitegi culture asibu ngak senana ba amasung preserve tawnabagi pandamda saphonglakibani adumokpu haukiba chahi gi 2023 gi May da thokiba mitei amasung kuki ani gi marakta thokiba ungkhanabagi tawdo aduna security force tagi khulai lut tawba amasung khulai sing adu kuki singi mathakta sizinakibagi tawdok singda chenai senior security officer amana phongdokibada arambai tingol gi member ase mitei youth kaya induct tawduna lising yankhai gi mathakta leibaga loinana makoida arm training phawpi group asina mitei singna namna taba tampaki tongan mpham singda control room phawwa hangi 2024 gi January thada mitei MLA kunthraga taret amasung MP ani Impal gi kanglada kauduna kuki singi mayokta action lownaba wasak cherol phawba sign tawon ki haina tongan ba maral kaya sikri amaromda PR laikhraba matung chai asigi March 19 da Impal East ta Bambaina luchingba UNLF ki kangbu amaga khatna chainabagi thodok amada arambai tingol gi miyoi ani phakhi April 19 dana Assam gi Kasar district gi miyoi ama phabaga mari lenna arambai tingol gi miyoi ani phakhi June 9 da arambai tingol gi military chief Asang Kanan CBI na arm smuggling da chenabagi damak phagatki June 13 na mitai pangal community gi differently able person ama phaba amasung hatpaga mari lenna arambai tingol gi miyoi taruk phakre hairi makhatana Mizoram da lanjilakhiba Myanmar refugees sing MIZO lon ngangnaba DITECT tawre hairi Myanmar da hojik thokliba irang asina maram oiraga Mizoram da lanjilaktuna leiriba Myanmar refugees sing state adugi fauna lord oiriba Mizo ngangnaba Mizoram gi khwaidigi chawba civil body organization oiriba Young Mizo Association na akan bofam thamkhre Myanmar gi irang asina maram oiraga hojik Mizoram da Myanmar dagi lanjilakhiba refugee lising tarit ki mathakta leiribani Myanmar military ku chathakiba matam 2021 tagi hauna mapung oina Myanmar gi chin state tagi refugees sing adu lanjilakhibani lanjilaktuna leiriba Myanmar refugees sing aduda Young Mizo Association gi mekaidagi ngarang yum jikaisa numita state adugi hauna lon oiriba Mizo lon khaktamak ngangnaba akan wofam adu khangankhibani refugee sing adu ayamana Mizoram gi Champhai district ta leibani Mizoram dagi lanjilakiba sing asi Mizo singa itinikki oiba anakpa mari lei adubu hairiba Myanmar gi tongan ba tribe sing asi tongan ba lon chingangi lanjilakiba sing aduda Young Mizo Association gi Jogawa Thar gi branch gi mekaidagi local residents amasong Myanmar refugee sing da makoi gi oiba itinik natraga clan gi oiba dialect sing adu thadoklaga Mizo lol khaktamak public place amadi makoine leiriba khul sing aduda ngangadabani haina publicity chatki Jogawa Thar hairiba khul asi Indo Myanmar border da leiba Mizoram gi Champhai district nongpok thangba sarukta leiribani hairiba khul asida haukiba chai kharagi matam asida Myanmar da thokliba armed conflict asina maram oiraga refugee sing adu lanjelaktuna laikhibani Young Mizo Association gi vice president Banalan Morasu ana phongdokkibada khongthang ase geographical origin gi khenaba leitana Mizo tribe sing amat oina punchinabagi pandamda paikhalakpani Mizo tribe sing gi marakta clan sing natraga sub clan sing na makoi gi oiba dialect sing gi matangda ungkhatnaba thodok kaya su toi maram aduna nauna paikhalakliba khongthang asina Mizo integration gi policy process ta hena mateng pangsin gani maram aduna Myanmar refugee amasong local residents sing na makoi gi dialect sing ngangbagi mahutta Mizo lol asi fauna lol oina ngangadabani khongthang asi makoi gi right sing aduda apanba ayat piba natraga khongauna banati refugee sing amasong local residents sing gi marakta Mizo integration ama product tuna nungsi sanana leminaba khongthang asi paikhatpani haiki